ꯃꯤꯌꯥꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯖꯥ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯔꯨꯞ ꯑꯩ ꯁꯥꯃꯨ ꯃꯇꯨꯝ ꯖꯨꯄꯤꯇꯔ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯇ ꯏꯅꯧ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ OnePlus ꯅꯣꯔꯗꯁꯦ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯥꯒꯤ ꯐꯤꯆꯔꯁꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯑꯗꯒꯤ ꯄ꯭ꯔꯥꯏꯁ ꯅꯨꯡ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯀꯩꯅꯣꯅꯦ OnePlus ꯅꯣꯔꯗꯁꯦ OnePlusꯀꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯗꯤꯚꯥꯏꯁ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯃꯥꯒꯤ 8 ꯁꯤꯔꯤꯁꯇ 8 Pro ꯑꯗꯒꯤ OnePlus 8 ꯑꯅꯤ ꯊꯣꯛꯈ꯭ꯔꯕꯅꯦ ꯃꯣꯏꯁꯦ ꯑꯗꯨꯝ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜ ꯃꯃꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ 40 ꯑꯕꯞꯀꯤ ꯔꯦꯟꯖꯇ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ OnePlus ꯅꯣꯔꯗꯁꯦ ꯃꯥꯅ ꯐ꯭ꯂꯦꯒꯁꯤꯞ ꯀꯩꯅꯣꯗꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯐ꯭ꯂꯦꯒꯁꯤꯞꯃꯛ ꯅꯠꯇ꯭ꯔꯁꯨ ꯃꯤꯗ ꯔꯦꯟꯖꯇ ꯀꯤꯡꯅꯤ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯍꯥꯞꯄꯤꯁꯦ 765 ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟꯒꯤ 5G ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯏꯅꯦꯕꯜ ꯑꯣꯏꯕ ꯃꯉꯣꯟꯗ ꯑꯗꯨꯒ ꯒꯦꯃꯤꯡꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯌꯥꯝ ꯌꯥꯡꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯍꯦꯡ ꯀꯩꯀꯥ ꯂꯩꯇꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯃꯜꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯗꯤ ꯑꯩ ꯂꯥꯁ ꯍꯥꯏꯔꯛꯀꯦ ꯃꯃꯜꯁꯦ ꯈꯤꯇꯪ ꯇꯥꯕꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯤ ꯈꯜꯂꯦ ꯃꯃꯜꯁꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ 5G ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯇ ꯇꯥꯔꯒꯁꯨ 5Gꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯌꯥꯝ ꯅꯤꯌꯔ ꯐ꯭ꯌꯨꯆꯔꯗ ꯑꯗꯨꯝ ꯎꯕ ꯉꯝꯃꯕ ꯀꯩꯅꯣꯅꯦꯕ ꯑꯗꯣ 4Gꯁꯤ ꯂꯣꯏꯁꯤꯜꯂꯒ 5Gꯁꯤꯗꯤ ꯀꯝꯄꯜꯁꯔꯤ ꯑꯗꯨꯝ ꯌꯧꯔꯛꯀꯗꯧꯔꯕꯅꯦꯕ ꯑꯗꯣ 5G ꯀꯩꯅꯣꯁꯤ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ 5Gꯒꯤ ꯐꯣꯟꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯣꯏ ꯄꯥꯏ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯀꯩꯅꯣꯗꯤ 5Gꯒꯤ ꯅꯦꯠꯋꯥꯛꯁꯤ ꯌꯨꯡꯉꯛꯑ ꯃꯇꯨꯡꯗ 5G ꯅꯦꯠꯋꯥꯛ ꯐꯪꯉꯦꯅ ꯑꯩꯈꯣꯏ ꯐꯣꯟ ꯂꯩꯅꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ 4Gꯁꯨ ꯏꯅꯦꯕꯜ ꯑꯗꯨꯝ 4Gꯁꯨ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ 5G ꯂꯥꯛꯑꯀꯥꯟꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯂꯩꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦꯅꯦ 5G ꯐꯣꯟꯁꯦ ꯑꯩꯈꯣꯏꯗ ꯈꯨꯠꯇ ꯑꯗꯨꯝ ꯄꯥꯏꯔꯒ ꯑꯗꯨꯝ ꯂꯩꯗꯧꯔꯕꯅꯦꯕ ꯑꯗꯨꯒ OnePlus ꯅꯣꯔꯗꯁꯦ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ 5Gꯗ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯄꯁꯤ ꯃꯥꯅ ꯏꯍꯥꯟ ꯍꯥꯟꯗꯣꯏꯅꯦ 5G ꯄ꯭ꯔꯣꯁꯦꯁꯔ ꯑꯗꯨꯒ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣ ꯁ꯭ꯃꯨꯠ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ 90 Hzꯀꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯁꯦ ꯃꯉꯣꯟꯗ 90 Hz ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯁꯦ ꯑꯌꯥꯝꯕꯅ ꯐ꯭ꯂꯦꯒꯁꯤꯞ ꯐꯣꯟꯒꯨꯝꯕꯗ ꯑꯣꯏꯒꯜꯂꯦ ꯍꯥꯏꯗꯤ ꯔꯦꯁꯄꯣꯟꯁꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯆꯤꯡꯈꯠꯄꯒꯨꯝꯕꯗ ꯆꯞꯄꯒ ꯍꯥꯏꯗꯤ ꯐ꯭ꯔꯦꯝ ꯔꯦꯠꯁꯤꯗꯅꯦꯕ ꯆꯠꯂꯤꯁꯦ ꯖꯞ ꯆꯠꯂ ꯆꯠꯄꯗ ꯖꯔ ꯆꯠꯈꯤꯗꯣꯏꯅꯤ ꯌꯥꯝꯅ ꯊꯨꯔꯤꯗꯣ ꯃꯥꯒꯤ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯁꯦ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯔꯛꯄ ꯍꯥꯏꯇꯥꯔꯦ 90 Hzꯅꯦ ꯃꯉꯣꯟꯗ ꯂꯥꯛꯏꯗꯣ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯁꯨ ꯐꯥꯁꯠ ꯆꯥꯔꯖꯤꯡꯒꯤ ꯀꯩꯅꯣꯒꯤ WAF ꯑꯅ OnePlusꯀꯤ 30T WAF 30T ꯐꯥꯁꯠ ꯆꯥꯔꯖꯤꯡ ꯁꯞꯄꯣꯔꯠ ꯇꯧꯒꯗꯣꯏꯅꯤ ꯃꯉꯣꯟꯗꯁꯨ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣꯗ ꯃꯅꯤꯡꯗ ꯔꯤꯌꯔ ꯀꯦꯃꯦꯔꯥꯗ ꯀ꯭ꯋꯥꯗ ꯀꯦꯃꯦꯔꯥꯅꯤ ꯃꯉꯣꯟꯗ ꯌꯥꯎꯀꯗꯣꯏꯁꯦ 48 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯩꯅꯣ ꯁꯣꯅꯤꯒꯤ IMX 586 YS ꯑꯅ ꯑꯣꯞꯇꯤꯀꯦꯜ ꯏꯃꯦꯖ ꯁ꯭ꯇꯦꯕꯤꯂꯥꯏꯖꯦꯁꯟ ꯌꯥꯎꯕ ꯑꯗꯨꯒꯤ 8 ꯃꯦꯒꯥꯄꯤꯛꯁꯦꯜ ꯑꯜꯇ꯭ꯔꯥ ꯋꯥꯏꯗ ꯑꯃꯒ ꯑꯣꯏꯅꯤ ꯑꯗꯨꯒ 5 ꯃꯦꯒꯥꯄꯤꯛꯁꯦꯜꯗ ꯗꯦꯞ ꯁꯦꯟꯁꯔ ꯀꯦꯃꯦꯔꯥ ꯑꯃꯒ 2 ꯃꯦꯒꯥꯄꯤꯛꯁꯦꯜꯗ ꯃꯦꯀ꯭ꯔꯣ ꯁꯦꯟꯁꯔ ꯑꯃꯒ ꯌꯥꯎꯅꯤ ꯃꯥꯒꯤ ꯔꯤꯌꯔꯗꯅ ꯑꯗꯨꯒ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯁꯦ ꯁꯦꯜꯐꯤꯗꯅ 32ꯒꯤ ꯃꯥꯁꯨ ꯁꯣꯅꯤꯒꯤ IMX 616 ꯁꯦꯟꯁꯔꯁꯦ ꯑꯁꯤ ꯑꯣꯏꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯉꯣꯟꯗ ꯐ꯭ꯔꯟꯇ ꯑꯜꯇ꯭ꯔꯥ ꯋꯥꯏꯗ ꯐ꯭ꯔꯟꯠ ꯀꯦꯃꯦꯔꯥꯁꯦ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥꯅꯦꯕ ꯑꯜꯇ꯭ꯔꯥ ꯋꯥꯏꯗ ꯑꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯤ ꯑꯃꯈꯛꯇꯪ ꯀꯥꯞꯄꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯝ ꯀꯥꯞꯄ ꯌꯥꯕ ꯑꯜꯇ꯭ꯔꯥ ꯋꯥꯏꯗ 105 ꯗꯤꯒ꯭ꯔꯤ ꯑꯜꯇ꯭ꯔꯥ ꯋꯥꯏꯗ ꯑꯣꯏꯕ ꯀꯩꯅꯣ ꯀꯦꯃꯦꯔꯥꯅꯤ ꯗꯨꯋꯦꯜ ꯀꯦꯃꯦꯔꯥꯅꯤ ꯀꯩꯅꯣꯗꯩꯁꯤꯗ ꯁꯦꯜꯐꯤꯗ ꯑꯗꯒꯤ ꯃꯥꯒꯤ 4Kꯗ 60 ꯐ꯭ꯔꯦꯝ ꯄꯔ ꯁꯦꯀꯦꯟꯗ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕ ꯌꯥꯏ 4Kꯗ ꯃꯥꯒꯤꯁꯦ ꯌꯥꯝ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯒꯤ ꯁꯥꯏꯖꯁꯦ 6.44 ꯏꯟꯆꯅꯦꯕ ꯑꯩ ꯅꯥꯀꯟꯗ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯇꯤ ꯑꯗꯨꯝ ꯀꯩꯅꯣ ꯉꯁꯥꯏꯁꯨ ꯍꯥꯏꯖꯈꯤꯗꯨꯅꯦ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 765 5G ꯄ꯭ꯔꯣꯁꯦꯁꯔꯅꯦ ꯃꯉꯣꯟꯗ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯔꯦꯝ ꯚꯦꯔꯤꯌꯟ ꯀꯩꯅꯣ ꯂꯩ ꯑꯍꯨꯝ ꯂꯩ ꯃꯉꯣꯟꯗ ꯂꯩꯁꯦ 6GB ꯔꯦꯝ ꯑꯃ ꯑꯗꯒꯤ 8GB ꯔꯦꯝ ꯑꯃ 12GB ꯔꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯃꯃꯜꯁꯤꯒ ꯑꯗꯨꯝ ꯀꯣꯟꯅ ꯍꯥꯏꯖꯔꯝꯃꯒꯦꯀꯣ 6GB ꯔꯦꯝ 64GB ꯔꯣꯝ ꯑꯃ ꯂꯩ 6GB ꯔꯦꯝ 64GBꯁꯦ ꯑꯣꯟꯂꯤ ꯏꯟꯗꯤꯌꯟ ꯈꯛꯇꯒꯤ ꯑꯣꯏꯅ ꯁꯥꯕꯅꯦ ꯁꯤꯁꯦ 24,999 25,000ꯅꯦ ꯁꯤ ꯁꯦꯞꯇꯦꯝꯕꯔꯗ ꯀꯩꯅꯣ ꯇꯧꯒꯗꯧꯅꯦ ꯃꯥꯁꯦ ꯁꯦꯞꯇꯦꯝꯕꯔꯗ ꯏꯟꯗꯤꯌꯥꯗ ꯐꯪꯅꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤ ꯍꯧꯖꯤꯛ ꯑꯥꯒꯁꯇ ꯐꯪꯉꯤꯁꯤ ꯑꯣꯟꯂꯤ 8GB ꯔꯦꯝ 128GB ꯔꯣꯝꯁꯤ ꯈꯛꯇꯅꯦ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯁꯤꯁꯤ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯗꯨꯝ ꯐꯪꯅꯤ ꯑꯗꯨꯒ 12GB ꯔꯦꯝ 256GBꯁꯦ ꯁꯤꯁꯨ ꯐꯪꯅꯤ ꯃꯃꯜꯅ 25,000 ꯑꯃꯒ 28,000 ꯑꯃ 30,000 ꯑꯃꯒ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏ ꯃꯃꯜꯁꯤꯡꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯂꯩꯔꯤꯁꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯃꯥꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯨꯄꯔ ꯑꯦꯃꯣꯂꯦꯗ ꯗꯤꯁꯄ꯭ꯂꯦꯗ ꯌꯥꯝ ꯀ꯭ꯔꯤꯁꯇꯦꯜ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯕ ꯑꯣꯏꯗꯣꯏꯅꯤ ꯁꯥꯝꯁꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯝꯁꯨꯡꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯗꯤꯚꯥꯏꯁꯁꯤꯡꯁꯤꯗ ꯃꯣꯏꯒꯤ ꯍꯥꯞꯄꯛꯏꯕ ꯗꯤꯁꯄ꯭ꯂꯦꯁꯦ ꯁꯤꯁꯤꯅꯤ ꯃꯉꯣꯟꯗ ꯍꯥꯞꯇꯣꯏꯁꯦ ꯑꯗꯨꯒ ꯏꯟ ꯗꯤꯁꯄ꯭ꯂꯦ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯨ ꯌꯥꯎꯗꯣꯏꯅꯦ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯁꯦ ꯑꯗꯒꯤ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯦ 4115 mAhꯅꯤ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯥꯡꯕ ꯀꯩꯅꯣ ꯌꯥꯝꯅ
high yam chawbu natragasu ko magi charger se fast charging support tawbunina yam thuna adum charge taw yabnina kasu kaidabran khale ai hokhilade aduga high phone je oi type c support tawdoini aduga magi keno si kugi micro kaitare 3.5mm gi jack che earpiece se wireless kano se yaude mangonda dagi button da magi kugi light slider na kugi OnePlus ki magi kano ijari che koi silent tawba ka taw magi tongan masagi oiba light slider na mi yakane aduni magi unique oi che kano gi 4G lere zoom de 2x hotane adusu kano zoom support 2x zoom je only kaitare कोई डिजिटल जूम ओइबा कोई कनो दगा पेरिस्कोप काइनगा Samsung की Galaxy S20 Ultra दगा लाइसे सुंबदि नते ओनली डिजिटल जूम ने मंगोन यावदुइसे देन कैमरा की दुम डेप्थ सेंसर दुम हदि हेक अखोइना पाइबदा 25000 मुक रेंज सिदा सिदा अखोइना पाइबदा यामना फ्लैगशिप ओइबगी ओखल हदि मागी पोतो फ्लैगशिप की फीलिंग सम फावबाय तारेने यामना चीफ ओइबा क्वालिटी ओइबा फावरो mangonda adum unique oni magi Corning Gorilla Glass 5 protection front to back shudum tawba adi super AMOLED display magi battery adigi magi charger camera adum hek yeng akoina pipe da yamna kaitare unique oiba haido hek yeng da mina kaitare yamna chief oiba adi hajikan MI gi adigi Realme gi kapaina jing hek yeng da yam chief oiba malidan adum bo oiro haidi OnePlus ki masagi brand value yam leba maidi magi masagi brand value leibani na adum hek yengbada adum kaitare flagship feel to wa tare sada adum bo oine ado magi design photo ka apcharamge sini ngasigi video se ado mathang ai next video da akogi kano se to hajik mid range phone je 12 5 kumba ai mid range phone manga gumba mai feature ka do ai details ta kan toge mayam ai video se nungai beraga di like to share to sum comment to ka birang gano asigi dam bye bye